Manipuri lagi. India di proxy wa khudakta. India di proxy wa khudakta. Kumampa magari lato ba emergency may amakan na ko lato ba translation ko lato ba magari lato ba emergency na kunna kasi nakamaso lo pag ako ngapang kali gid ta hari rasul ko kung sa sa ni ba ka matang da taran ba ko lai kai mera pa ba alaman akan ay singi wa kon thambiga hanna ba ma ko tolan ko sa mar maduna ay laibi ba kai ko na sai sagi ay imasing ado Agoy nayo talabubat agoy imasing na agoy isang level na mapong singuda kapang sana level to ka maso ko sa liba kung sa sekari kita magkasali ba hay ba to ko niyam to na JSC demand ayama pinaba thaurang leibana total shutdown sangsiliba khongjang handokpiu tangdu laitaba punsi role da singnarakpa sing thengnana ba counter insurgency da haithoi singthoi ba central forcing thunglaragani Govindas Trong Lawi thodok ka mari lenjana semkhiba JSC gi maikei degi thamlakkiba demand taret ki manungda ayama thabak to onthok हाइबगी थाजबलेंगना पीखिबसु लेरि अमदि नोमगी सु नोमलगी हिंजरिबा मियामगी यंगबिरगा नुमित मंगानी की टोटल शटडाउन की खोंजंग संगसिलिबसि हंदोकपियु हाइना होम मिनिस्टर गोविदास कोंथौजमना अपील तोरखि बाबू परादा लेब सीएम सेक्रेटरीट ngasi पांगथुकिबा प्रेस कॉन्फ्रेंस अमद मिनिस्टर गोविदास कोंथौजमना मातकी वाफम असि फोंदोकलदुना मांगना हाइ डिमांड सिंगसिगी मथकता एनआईए दा मिहात असिगी मातांगना सिनखिबा केस कदाय फोबा कुमांग सक्सिलबगी हाइबा ngamnaba BSF thabak toriba laikhidraba angang ani gi apokpa oinam mangal ngamba state police sanaba thabak pinaba madi apokpi binita bu sumasagi sanaba lenga ki thabak pinaba wapam phawba tamkhri magna makha taraduna state asida mine proof amadi bullet proof ki gari sing thumba hore West Bengal gi mikhal loibaga counter insurgency da haithoi singthoiba central force kya su Manipur da thunglaragani Makoi ni hek thung labaga Manipur gi tangdu laitaba punsi rol du singnaba loan yadaba singa sapsana thengna duna miyam gi thawai amadi lanthum singak na balenga ki sapsaba phiriplei nakala moromda ngarang ukrul district ki TM Kasombili misa mani hat khibagi thaudok lainga na awang pathak yendi miyada sigi matana tangkul na galung na lenga thamna khibi demand sing ayam yanari laikhidra bamiyu eni de gi matik sab ex gracia pi bi matakta asokpa sing layeng na senthang pirgani amaromda lamka district CMS minister na ayam pirakpa leiri haina zomi council gi chairman gi wapam social media da viral oirak tibasi semjin sajin wapam ni lenga ki maikeida lamka district CMS gi wapam leiti hainasu Govidas konthaujamna sengdokhi Protesters sing the security force na ka henma thong sa thabagi matang na hangbo wang gi pakhumda minister Govidas konthaujamna hai Protesters sing na naurida yot matek phaw season aduna security force in asu open nang halakpadigi khoisau na bana maram oiraga security force in ahenba forces na ba yauramgani yariba makai de ahenba forces na dana irang laksin na ba khangalagani ki Paugi Mipamadu Sarugya Kiva, Tanga Kendri, MLA Tongbram Ravindro Fongdo Kibada, Koki militants Gimatakta crackdown Satava, Tampaki Kungang and Nagnatamliva, Central Force Lautoptuna, State Force Namutsinba, Ceasefire Lariba Pambaina Lusingba, UN LFK, designated KM Ama, Tangzing Vans Tamba, CRPF na Misam Ahum Hatkiva, Trong Raubi Tautuk Judicial Inquiry Tawanba Yauna, ZAC Trong Raubi demand. Taret ki matang na minister yauna lenga asina ZAC ga ohmlak phamina duna tana banaikri lenga ki maikei digi thani ki manuna koki militant singi mathakta military crackdown sathagani haib wafam thambagi mathakta sayola megi manungda pi Gelmon area state force thamba tronglawbagi thaudok sing siriba amadi asokpa singda matik saba compensation piba madi NI da sinakiba angang anigi miat asigi case miyamda khangan ba haib wafam sing thamki Hairibo wapam sing si thabak to onthok tuna laikhidraba singi hakjang loba madi ZAC na sangsilamba ban blockade amadi khongjang sing handokpa haina kuek pinanaba
hainakhiba leikrabani sera asida ngarang maira paibi lup kharana anauba demand khara hapsilaklaga numit mangani gi shutdown lauthukliba si handokpiu trong lawbi mihat ki matangna miyamda asum wel fongna na balengana angamba thakta hodari hainasu trongbam robindron fongdoki UN sina naga taba mafam singda hayeng ahing nongyai numit humni total shutdown lauthokri Ukhrul district Nagami sa miyam hat pagi thawang leptana sa tharakliba madi Nagagi lamda khopsilakpagi thawang sa tharakpa sigi matangda United Naga Council UNC na ansam NWU amasum District Apex Body singi apunba emergency mipam ama ngasi pangthok hayeng April kungi ahing nongyai naga taba mapam singda numit total shutdown lauthokri UNC na thadorok pasirol lamada UNC gi office ta ngasi pangthok ki mifam aduna Imphal Urkhul lambi gi TM Kasom village manatu nongoi kapsilaktuna Nagami sam ani Sinauksang sai nifugo manga Tasar village amasum Yaruingam basum sai nifugo nothoi Kharsom village ta leiba buhat ki bathong akan mamona kanem takhi thawong si highway sida satliba misam miyam gi mathakta attack sa thabadana tana Nagami yam gi territorial integrity dignity amadi safety da satharak ko eting adu Nagamiyam ki matak hakting na singaduna nungsi sanana leiba community asida ayet pa apan mapirak pani haina ngasigi mi phamna lawi hadi lebak thiba thawdo si minister Urkhul district headquarter da satuna Urkhul gi miyam ga unakhiba nong hek ngan bada thokko thawdo ni thawdo asigi moral responsibility lengana lawgudabane madi Naga area da security ki akan ba thabak lakhot kadabani laikhidraba singi mapumna minute ama tumina leptuna ikai kumna basu utki hadi ngasigi mifam aduna amatu oina warep ahum laure warep singa duri hayeng April kun gi ahing nungai digi April kun ga humdu gi ahing nungai phawba naga taba mafam singa total shutdown khongjang jangsin ba total shutdown manung public amasum private institutions sing business establishment sing thonglon baga loidana makhalamata gi gari chathok sin tawbu yaroi adumapu emergency ga mari lainaba sing di komthokni haidi Senja thumja ngai bada namsinduna thamliba file athubada process tawgadabani KCP-Taibangnamganba group Jenims Hospital gi contract staff nurse ki ahangma post ki marumna senja thumja ngai bada namsinduna thamliba file athubada process tawgadabani haina KCP-Taibangnamganba group thadorok pachirol aman hairi siolasin hai iramdam kanglei pawsi ki manungda aran ahui tawduna miyambu namthak ki langna thuanduna lamdam sida corruption gi mayol songhunduna samjaraba misam miyam awapamda tahaliba khudima pusum thokna bo honaduna ngasi phawpa lakli loinana lup asina aroiba warep lawduna thamkibu wapam amata sial kharaga mantiknaraga yasinaba purakhiba ngasi phawpa laikhidri haba wapam thamlakli salibase yesigi February amari March thada lup asigi Operation of Eradication of Public Enemy gi special team na Jenims Hospital gi waina English ngani ga kunda thengthang mari rak thokna lokiba contract staff nurse sama go humdra ga mari asina housing Jenims Hospital asigi waina hangduna leiriba sama ga maudra ga nipan asi mention bagi senja thumja oibada file process tawdana namsinduna thamlibasi athuba matamda mari leinaba singna process tawna taksinduna laklabasu Jenims Hospital senior staff nurse waina leiribi Nambol Laima pokpam Ranjitana masai goina senpam khara contract staff nursing na kheliba sidigi phangona bohona bada kaksabi sadrunga si phawba leibadigi hariba contract staff nursing asi regular ta handabne habisu making khamamde Laima pokpam Ranjitana contract staff nursing asi regular ta hanana bohona bada asobu senpam amasangani haina contract staff nursing gi manungdagi miyoi taraga mari taraga manga organize tawduna sel khongot halaba matungda sel pairiba kangbu singi maraktagi miyoi khrana masa masana apama mongda sel singadu lanai oina sisindarakpa unarakpadagi sel khongot pada yawruba contract staff nursing gi maraktagi miyoi khrana sel haduraknaba khangalakpa yawbadagi Laima pokpam Ranjita gi khujin thawrangi matung ina satharakliba yamna ningthina organize tawraba open crime asi lup asigi thongda wakat ke lakpadagi lobasigi Operation of Eradication of Public Enemy gi team amana thijinba hauruba matamda Ranjitabo sauna mating panglibasi Jenimsta NS oina thawpuriba motum Jibalata so ama oiri habis khamki loinana Jenims ki director DDE amadi NS in a contract staff nursing subo namsinduna thambani habis making khangli hauzu iramdam kanglei pasina mayok nariba lotion mangamdana lairiba conflict asina maram oiraga iramdam kanglei pasida arana hui tawduna miyam bolana lamjingna bo hotnariba madi hotnare mayek singna khangnaba miyoi kayabo lup asina khut thaduna lakani
ꯃꯈꯥ ꯇꯥꯅ ꯑꯔꯥꯟ ꯑꯍꯨꯏ ꯇꯧꯔꯤꯕꯁꯤꯡ ꯈꯨꯠ ꯊꯥꯕ ꯍꯧꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯂꯨꯞꯇ ꯆꯪꯖꯔꯛꯅꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯪꯍꯜꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯪꯖꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐꯕꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯃꯔꯣꯝꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 5ꯗ ꯋꯥꯕꯒꯥꯏ ꯍꯤꯌꯥꯡꯂꯝꯗꯒꯤ ꯄꯦꯕꯝ ꯃꯇꯧ ꯂꯩꯕꯤ ꯆꯍꯤ 33ꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯂꯨꯞ ꯑꯁꯤꯅ ꯊꯤꯖꯤꯜꯂꯨꯕꯗ ꯖꯦꯅꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯅꯔꯁ ꯑꯃꯗꯤ NS-ꯁꯤꯡꯅ ꯆꯦꯛꯁꯤꯟꯗꯕꯒꯤꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯤ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯔꯥꯏꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯅꯨꯡꯗ ꯆꯪꯖꯔꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯨꯞ ꯑꯁꯤꯅ ꯊꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯉꯛꯆꯥꯎ ꯊꯤꯛꯇꯨꯅ ꯆꯪꯖꯔꯛꯇ꯭ꯔꯕꯗꯤ ꯄꯥꯔꯇꯤ ꯑꯁꯤꯅ ꯃꯐꯝ ꯃꯇꯝ ꯌꯦꯡꯗꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯂꯣꯏꯅꯅ ꯗꯥꯏꯔꯦꯛꯇꯔꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯑꯅꯥ ꯂꯥꯌꯦꯡ ꯌꯦꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯁꯔꯚꯤꯁ ꯑꯦꯛꯁꯇꯦꯟꯁꯟ ꯄꯤꯗꯨꯅ ꯃꯇꯝ ꯂꯣꯏꯗꯨꯅ ꯂꯩꯔꯤꯕꯤ MS ꯖꯤꯕꯣꯂꯥꯇꯥꯕꯨ ꯈꯨꯗꯛꯇ ꯊꯕꯛꯇꯒꯤ ꯄꯣꯠꯊꯥꯍꯟꯒꯗꯕꯅꯤ ꯑꯃꯗꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯥꯏꯔꯦꯛꯇꯔꯅ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ